Matamgi Manipuri Wari Channel asibu tabiriba khwai pumnamakpu taramna ukjeri ngasi sumhau sangum matamsigi Devadas taramapal suga tangkak amok puduna lakjeri mayam punna taminarasi. Angel itha thajadana nungsi oirambaduda harauna chensilakduna nungsibu konsilli nungsi ngakna lanthoibade yengli lanthoibasu ngakninglakli nungsi mapira jelakli tanik pa khonjelda Angel su thajadana nungsiga thengnabasida haraubana kaplami Angel nungsiya udaba yam kuire nangsu udaba yam kuire nungsi nukmi ga tawaduna ando mayam mamangsida nungaiti thado ai aigi ta nungsibida gonjabani makoida konmana dena mawalaude nungside noklagli haina deba milo nengnara ese thado phajana wari saseba Angel tapna kolambadu thadokli nungsi nukmi tawduna Angel gi tariba mapidu thokpiri lanthoibusu nakanda makhoi anigi matawdu yengli tumen leptuna Angel na ikhang khanghauda nungsi gi khajaida juplagli nungsi mamilaw thokduna ngakne Angel lenglakli lanthoibusu mangai Angel na sangtrik yenglakli nungsi khonjal khara taptharaduna kaino ngawrbo nangbo ngawri aina nga thingnabasitane yam harawna ngawrjane haiduna makhongada thilladuna nungsigi makhutkadu pairaga haiduna angang machadawna harawjaba phongdokli nungsi kainduna mayamdu koine yengli yare harawbodum lepo amda gyan taroga dorge lanthoiba sawningna hairakli yam lemdaba dawgan lagli singse icham miyam tanati ay sawlakanuko nungsi lanthoiba denglakli lanthoiba sawre haiba nungsi na ubada khangli Angel karishu khandana ahai lanthoiba nungariba party oba laira lanthoiba Angel de yengba tamak yenglakli wadi khumde nungsi na Angel na lana khankiba tare haiduna sat khumlakli Angel lanthoiba se ainga birthday party oba lakmina bane oh ando nungsi nang kamay tawrige kay department da lairige nungsi Angel gi wahang du tabada nukfetamak tawrakni pokom de pide wa thaidukladuna aingi lairi nang disida kanagala ino birthday party oba lakli banatro ekhoi dagi ne party se oh lanthoiba ngaglap tawaduna kaino aise lanpu babu machimana oni subra aiti tadina Angel na wa khomge tawbada lanpu ba makhoigi manakta changnakli bai kei jaba horaba methamga Angel yam harawna khobaka khuraduna noklaga hairakli adone ba aina ngasai na khangkhrabani icham chamba lady amadi oiramaroi haise aikhoi dana phawba madam kaurido ayam chawthok jai ko mina ngang na bagi tanjaga amta pida makha samtharakli adudi lanthoiba sei nungsi gi driver oire nungsi mamit manang adu law thorakli aduga lanthoiba da sat yengladuna hairakli kaino nang haiduba natro nati lanthoiba di sumai chak hengalakli lanpu ba suphengna kaino nang hangli sono jubi Angel nokladuna lanpu bagi khudangdo phatkon salaga hairakli da aina aigi manabi nungsi kawbi amagi wari mat oina lidana lanpu ba ningjing mangjing tawna korambana haise nahanwai aina class 11 taminara ina haibado kawrbo lanpu ba ningsinglakladuna marol thoktabi puknungda wangang haiba namanabi dura nangsidi chumdraba aina haise Angel nungsigi mangta ikairakli amadi nungsina kari khalamgani haina chungnana yenglakli phagi tawbani nungsi kai tawraba kamai kawduno nangna migo khudangni sonbado ba nungsi di makhoi anigi wari duda ngakpoi kari oi tawduna tumina tari
ꯂꯟꯊꯣꯏꯕꯁꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯈꯣꯏ ꯑꯅꯤꯕꯨ꯫ ꯑꯦꯟꯖꯦꯜꯅ ꯑꯗꯣ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯣ? ꯍꯩ ꯃꯗꯨ ꯀꯣꯟꯅ ꯇꯧꯁꯤ, ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯀꯧ꯫ ꯑꯦꯟꯖꯦꯜ ꯌꯥꯝ ꯈꯣꯏꯔꯥꯡꯅ ꯑꯁ ꯃꯍꯥꯛꯁꯤꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ, ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯂꯟ ꯄꯨꯕꯅ ꯃꯥꯗꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯟꯊꯣꯏꯕꯅ ꯚꯥꯏ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥꯅꯣ? ꯂꯟ ꯄꯨꯕ ꯉꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯈꯪꯕꯤꯔꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ? ꯑꯗꯨꯅꯗꯤ ꯍꯥꯟꯅ ꯑꯩꯅ ꯅꯪ ꯈꯪꯂꯤꯁꯦ ꯁꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤꯗ ꯁꯣꯏꯔꯒꯦ? ꯑꯩꯅ ꯈꯪꯂꯤꯁꯦ ꯅꯪ ꯅꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯗꯨꯒ ꯑꯦꯟꯖꯦꯜꯅ ꯅꯪꯉꯣꯟꯗ ꯗꯥ ꯀꯧꯔꯤꯁꯤꯗꯤ꯫ ꯅꯨꯡꯁꯤ ꯑꯦꯟꯖꯦꯜ ꯂꯟ ꯄꯨꯕꯗꯨ ꯌꯦꯡꯅꯔꯤ꯫ ꯅꯨꯡꯁꯤꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯇꯨꯅꯟꯊꯈ꯭ꯔꯦ꯫ ꯂꯟ ꯄꯨꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯟꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯀꯣꯜꯂꯒ ꯆꯠꯈꯤ꯫ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯒ ꯄꯨꯜꯂꯨꯁꯤꯁꯦ꯫ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯇꯤꯟꯁꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ, ꯅꯪꯅ ꯊꯕꯛ ꯁꯪꯗꯦꯗ ꯍꯥꯏ꯫ ꯁꯪꯗꯕꯕꯨ ꯁꯪꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯍꯣꯏ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗꯅ꯫ ꯅꯨꯡꯁꯤ ꯑꯦꯟꯖꯦꯜ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ ꯑꯦꯟꯖꯦꯜ꯫ ꯊꯦꯡꯛ ꯒꯣꯗ ꯂꯟꯊꯣꯏꯕꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯆꯤꯡꯅꯕ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ꯫ ꯌꯥꯝ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯁꯨ꯫ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ꯫ ꯑꯗꯣ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯊꯥ 2 ꯈꯔ ꯍꯦꯜꯂꯛꯑꯦ꯫ ꯑꯣ ꯑꯗꯣ ꯀꯔꯤ ꯄꯣꯁꯅꯣ ꯅꯪꯗꯤ? ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯗ, 12 ꯊꯥꯍꯧꯗꯤ꯫ ꯑꯦꯟꯖꯦꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤ ꯐꯥꯒꯤ ꯇꯧꯔꯒꯅꯨꯀꯣ, ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯁꯦꯡꯕꯅꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯁꯦꯡꯕ꯫ ꯇꯣꯛꯁꯤꯗ ꯄꯥꯁꯀꯤ ꯋꯥꯔꯤꯁꯦ, ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯅꯤꯡꯁꯤꯡꯂꯨꯔꯒ꯫ ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯆꯠꯀꯗꯕ ꯂꯝꯕꯤꯒꯤ ꯋꯥꯈꯜ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ? ꯂꯟ ꯄꯨꯕ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯂꯟꯊꯣꯏꯕꯒ ꯂꯦꯞꯂꯤ꯫ ꯕꯥꯏ ꯔꯤꯄꯤꯠ ꯕꯥꯏ꯫ ꯀꯩꯅꯣ? ꯑꯦꯟꯖꯦꯜꯅ ꯅꯪꯉꯣꯟꯗ ꯃꯔꯩꯒ ꯀꯣꯜꯂꯞ ꯗꯥ ꯀꯥꯏꯅ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯂꯟ ꯄꯨꯕ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ꯫ ꯀꯩ ꯃꯤꯠꯌꯦꯡꯅꯣ? ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ꯫ ꯂꯟ ꯄꯨꯕ ꯁꯧꯔꯥꯡꯅꯅ ꯍꯣ ꯔꯣꯃꯥꯟꯁ ꯌꯥꯎꯗꯕ? ꯑꯩꯒꯤ ꯏꯇꯨꯅ ꯑꯩꯉꯣꯟꯗ ꯗꯥ ꯀꯧꯖꯕ ꯈꯪꯂꯕ? ꯑꯦꯟꯖꯦꯜꯗꯣ ꯑꯩꯒꯤ ꯏꯇꯨꯅꯦ ꯏꯇꯨ꯫ ꯍꯩ ꯁꯣꯅꯣ, ꯅꯣꯏ ꯅꯇꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯧꯒꯦ ꯍꯥ? ꯅꯃꯤꯡꯗꯤ ꯀꯔꯤꯁꯨ ꯀꯧꯔꯝꯂꯣꯏꯅꯦ꯫ ꯂꯟꯊꯣꯏꯕ ꯏꯄꯪ ꯄꯪꯅ ꯅꯪ ꯀꯧꯕꯁꯨ ꯌꯥꯎꯏ, ꯁꯥꯔ ꯀꯧꯕꯁꯨ ꯌꯥꯎꯏ꯫ ꯂꯟ ꯄꯨꯕ ꯉꯛꯅ ꯌꯦꯡꯂꯛꯂꯤ꯫ ꯚꯥꯏ ꯗꯥ ꯀꯧꯕꯗꯤ ꯏꯇꯨ ꯆꯤꯡꯅꯗꯕ꯭ꯔꯣ? ꯑꯧ ꯆꯤꯡꯗ꯭ꯔꯦ꯫ ꯅꯪꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯦ, ꯈꯥꯇꯣꯟ ꯊꯣꯛꯏ ꯍꯥꯏꯅꯩ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ꯫ ꯂꯟ ꯄꯨꯕꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯑꯣ ꯈꯪꯅꯤ꯫ ꯂꯟ ꯄꯨꯕ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤꯗ ꯀꯌꯥ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯗꯕꯅ ꯏꯄꯪ ꯄꯪꯕꯅꯤ ꯂꯝꯕꯤꯁꯤꯗ꯫ ꯂꯟ ꯄꯨꯕꯅ ꯂꯥꯎ ꯏꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯁꯤ, ꯀꯦꯛ ꯀꯛꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯑꯦꯟꯖꯦꯜꯅ ꯌꯥꯝ ꯅꯛꯅ ꯁꯛ ꯈꯪꯅꯔꯨꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯗꯣ ꯂꯟꯊꯣꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯃꯥꯏ ꯇꯧꯒꯦ? ꯅꯨꯡꯁꯤ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯃꯈꯣꯏꯔꯣ? ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩ, ꯃꯤꯕꯨ ꯊꯧꯖꯥꯟꯕꯤꯕ ꯌꯥꯝꯅ ꯉꯝꯃꯤ꯫ ꯑꯩꯁꯦ ꯑꯦꯟꯖꯦꯜ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯑꯦꯟꯖꯦꯜ꯫ ꯌꯦꯁ ꯌꯥꯝ ꯊꯥꯒꯠꯂꯦꯗ ꯅꯨꯄꯤꯁꯦ꯫ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯊꯥꯒꯠꯄ ꯅꯠꯇꯦꯗ, ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯑꯁꯦꯡꯕꯗ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯋꯥꯍꯩ ꯂꯩꯇꯦ ꯍꯥꯏꯒꯗꯧꯕ, ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯅꯕ꯫ ꯍꯣꯏ ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯨ꯫ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦ꯫ ꯀꯩꯒꯤ ꯄꯥꯏꯗ꯭ꯔꯤꯕ? ꯌꯥꯔꯦꯁꯦ ꯍꯪꯉꯛꯑꯅꯨ, ꯀꯣꯏꯁꯟ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯀꯗꯥꯏ ꯅꯪꯒꯤ ꯑꯣꯏꯅ ꯄꯤꯔꯝꯃꯨ꯫ ꯍꯣꯏ ꯄꯤꯒꯦ꯫ ꯂꯟꯊꯣꯏꯕꯗ ꯐꯣꯟ ꯑꯃ ꯂꯩꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯀꯣꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯒ ꯃꯇꯝ ꯂꯦꯟꯒꯦ? ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯕꯗꯒꯤꯅꯦ
ꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯛꯄꯤꯕ, ꯅꯦꯅꯦꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤꯕ, ꯑꯗꯨꯗꯒꯤ ꯆꯦꯇꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯇꯝꯕꯤꯕ, ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅ ꯑꯩꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯥꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯕꯁꯤꯡ ꯇꯥꯔꯒ ꯃꯇꯝ ꯂꯦꯟꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯦꯟꯖꯦꯜ꯫ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯉꯥꯡꯕ ꯇꯣꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯔꯒꯅꯦ ꯋꯥꯈꯜꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯐꯥꯎꯍꯜꯂꯦꯕ꯫ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯒꯨꯟꯁꯦ ꯑꯉꯛꯄꯅꯦ ꯍꯥꯏꯁꯤꯅꯦ꯫ ꯅꯨꯡꯁꯤꯗꯣ ꯑꯦꯟꯖꯦꯜꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯟꯊꯣꯏꯕ, ꯂꯟꯄꯨꯕ ꯂꯣꯏꯅ ꯇꯥꯏ꯫ ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯏꯐ ꯕꯤꯆꯠ ꯍꯪꯕꯅꯤꯀꯣ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ꯫ ꯂꯟꯊꯣꯏꯕ ꯂꯟꯄꯨꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯄꯨꯕꯅ ꯅꯨꯡꯁꯤꯗ ꯃꯤꯅꯝꯒꯦ ꯈꯟꯒꯅꯨꯀꯣ, ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯂꯟꯊꯣꯏꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ꯫ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅ ꯄꯥꯔꯇꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯂꯟꯄꯨꯕ ꯑꯦꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯂꯤ, ꯃꯈꯨꯠꯇ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯔꯗꯨꯅ꯫ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ, ꯑꯩꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯈꯨꯗꯤꯡꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ, ꯃꯤꯡꯅ ꯑꯦꯟꯖꯦꯜ꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ꯫ ꯂꯟꯊꯣꯏꯕꯗꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ, ꯅꯨꯡꯁꯤꯕ ꯃꯤꯠꯆꯤꯅ ꯍꯨꯔꯥꯟ ꯌꯦꯡꯖꯔꯤ꯫ ꯑꯗꯣ ꯑꯩꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯌꯥꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯏꯟꯇ꯭ꯔꯣ ꯇꯧꯖꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ ꯃꯍꯥꯛꯁꯦ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤꯅ ꯈꯟꯖꯩ꯫ ꯃꯥꯒꯤ ꯃꯤꯡꯅ ꯂꯟꯊꯣꯏꯕ꯫ ꯂꯟꯊꯣꯏꯕ, ꯄ꯭ꯂꯤꯖ ꯀꯝ ꯍꯤꯌꯔ ꯃꯥꯏ ꯐ꯭ꯔꯦꯟ꯫ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯇꯥꯗꯦ, ꯅꯨꯡꯁꯤ ꯌꯦꯡꯂꯤꯉꯩ꯫ ꯅꯨꯡꯁꯤ ꯉꯛꯇꯨꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯄꯨꯕꯅ ꯂꯟꯊꯣꯏꯕ꯫ ꯂꯟꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯤꯗ ꯂꯥꯎ꯫ ꯂꯟꯊꯣꯏꯕ ꯏꯀꯥꯏꯔꯞꯇꯧꯅ ꯂꯟꯄꯨꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯌꯨꯝ ꯄꯥꯜꯂꯦ, ꯊꯥ 2ꯃꯨꯛꯇꯤ ꯍꯦꯜꯂꯦ꯫ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕ ꯃꯍꯤꯛꯁꯦ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯖꯤꯕꯅꯤ ꯃꯥꯁꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒ ꯊꯤꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ, ꯁꯛꯇ, ꯒꯨꯟꯗ, ꯃꯍꯩ ꯃꯁꯤꯡꯗ, ꯒ꯭ꯌꯥꯟ ꯂꯩꯕꯗ ꯋꯥꯠꯇꯕꯤ ꯑꯃ ꯐꯪꯂꯤ꯫ ꯃꯍꯥꯛꯇꯣ ꯃꯌꯥꯝ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯣ? ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ ꯃꯌꯥꯝ꯫ ꯃꯌꯥꯝꯗ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯔꯛꯂꯤ꯫ ꯈꯪꯅꯤꯡꯉꯦ ꯈꯪꯅꯤꯡꯉꯦ, ꯃꯔꯨꯞ ꯂꯟꯊꯣꯏꯕꯒꯤ ꯋꯥꯏꯐꯇꯣ꯫ ꯑꯃꯅ ꯑꯃꯨꯛ ꯂꯛꯅꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯁꯥꯏꯗꯒꯤꯒ ꯍꯦꯟꯕꯖꯥꯠꯂꯣ? ꯑꯃꯅ ꯑꯃꯨꯛ ꯇꯥꯟꯅꯔꯁꯦ ꯃꯌꯥꯝ ꯐꯖꯕ꯫ ꯂꯟꯄꯨꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯛ ꯇꯥꯛꯂꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯨ ꯀꯧꯁꯜꯂꯤ꯫ ꯅꯨꯡꯁꯤꯁꯨ ꯇꯞꯅ ꯂꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯔꯨꯞ ꯑꯃꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ, ꯚꯥꯏ, ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯒꯤ ꯅꯇꯣꯞ ꯇꯥꯔꯦꯍꯦ, ꯃꯆꯦ ꯃꯆꯟ ꯂꯩꯍꯧꯗ꯭ꯔꯕꯣ? ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯔꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯆꯥꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯂꯟꯄꯨꯕꯅ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯀꯄꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯁꯦ꯫ ꯌꯥꯏꯌꯦ꯫ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯨꯗ ꯂꯟꯊꯣꯏꯕꯅ ꯃꯌꯥꯝ ꯀꯥꯔꯟ ꯍꯧꯔꯕꯣ? ꯑꯃꯅ ꯀꯔꯤꯒꯤ ꯀꯥꯔꯟ? ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯁꯤꯗꯣꯛꯈꯤꯕꯗꯥꯏꯅꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯇꯧꯍꯟꯈꯤꯕꯗꯣ? ꯑꯗꯨꯅ ꯅꯣꯏꯁꯨ ꯀꯥꯟꯕ ꯌꯥꯗꯦ꯫ ꯌꯦꯁ, ꯔꯥꯏꯠ, ꯑꯗꯨꯃꯛꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯏꯆꯟ ꯅꯨꯡꯁꯤꯗꯒꯤ ꯍꯥꯟꯅ ꯇꯥꯔꯁꯦ꯫ ꯌꯥꯏꯌꯦ꯫ ꯃꯌꯥꯝꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯂꯥꯎꯔꯛꯂꯤ꯫ ꯂꯟꯄꯨꯕꯅ ꯅꯨꯡꯁꯤ ꯂꯟꯄꯨꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯄꯨꯕꯅ ꯑꯩꯈꯣꯏꯒꯤꯅ ꯃꯔꯨꯞ, ꯅꯪꯒꯤꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯌꯨ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯃꯥꯏꯛ ꯑꯗꯨ ꯂꯧꯔꯒ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯃꯥ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯒꯅꯤ꯫ ꯃꯥꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯥꯅ ꯅꯣꯛꯂꯒ ꯑꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯀꯅꯤ꯫ ꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯍꯩ ꯀꯌꯥꯅꯤ ꯊꯝꯂꯤꯕ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ꯫
ꯂꯟꯊꯣꯏꯕꯗꯤ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯃꯌꯥꯝꯅ ꯂꯛꯅꯔꯛꯂꯦ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯑꯩ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯂꯛꯀꯅꯣꯅ ꯈꯥꯕꯩꯅ ꯊꯣꯝꯗꯣꯏꯒꯤ ꯇꯥꯅꯦ ꯆꯥꯛꯈꯨꯝꯗꯒ ꯆꯪꯉꯗꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯈꯔꯕꯨ ꯐꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝꯆꯠꯅ ꯀꯟꯗꯣꯏꯒꯤꯅꯦ ꯀꯨꯏꯇꯥꯟꯇꯅꯦ ꯃꯌꯥꯝ ꯆꯪꯅꯒ ꯈꯥꯝꯃꯤꯟꯅꯩꯁꯦ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯦ ꯂꯟ ꯄꯨꯕꯅ ꯚꯥꯏ ꯂꯟꯊꯣꯏꯕ ꯅꯪꯒꯤ ꯇꯔꯟ ꯌꯧꯔꯛꯑꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯌꯥꯗꯕ ꯌꯥꯔꯣꯏ ꯋꯥ ꯍꯪꯒꯦ ꯂꯟꯊꯣꯏꯕ ꯆꯦꯟꯗꯅ ꯍꯤꯡꯂꯔꯣꯏ ꯈꯪꯂꯗꯨꯅ ꯑꯣꯀꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯝꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯊꯤꯒꯅꯤ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯃꯥꯕꯨ ꯐꯪꯅꯕ ꯕꯥꯏ ꯃꯤꯟꯁ ꯇꯧꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯕ ꯇꯧꯒꯅꯤ ꯑꯩꯒꯤꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯕꯅ ꯃꯥꯕꯨ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯑꯗꯨꯅ ꯃꯥꯟꯅꯗꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯈꯜ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯗꯤ ꯀꯩꯅꯧ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯂꯟꯊꯣꯏꯕꯅ ꯈꯨꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯁꯦꯝꯒꯗꯕꯅꯤ ꯑꯩꯒꯤ ꯄꯣꯠꯄꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕ ꯃꯈꯩ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯃꯤꯠꯌꯦꯡ ꯀꯔꯟ ꯆꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯅꯥꯅꯁꯨ ꯇꯝꯍꯜꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯝꯍꯟꯖꯒꯅꯤ ꯂꯟ ꯄꯨꯕ ꯈꯨꯕꯥꯛꯀ ꯈꯨꯔꯗꯨꯅ ꯋꯥ ꯂꯟꯊꯣꯏꯕꯗ ꯅꯣꯛꯂꯛꯂꯦ ꯅꯨꯡꯁꯤꯗꯤ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯊꯣꯏꯕꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯇꯝ ꯑꯃꯒꯤ ꯗꯦꯕꯗꯥꯁ ꯆꯦꯜꯂꯝꯂꯕꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯖꯔꯝꯃꯣꯏꯅꯦ ꯀꯣ ꯂꯟ ꯄꯨꯕꯗꯨ ꯉꯛꯅ ꯀꯃꯥꯏꯅ ꯍꯌꯥꯄꯪ ꯄꯥꯔꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯍꯧꯔꯔꯣꯏ ꯈꯟꯕꯗ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯃꯥꯡꯍꯟꯈ꯭ꯔꯤꯗꯨꯗꯤ ꯂꯟ ꯄꯨꯕꯅ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯂꯟꯊꯣꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯈꯤꯒꯦ ꯁꯨꯈꯟ ꯈꯜꯂꯣꯏꯗꯕꯅꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯅꯥꯛꯇ ꯊꯝꯅꯕ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯑꯗꯨꯅꯦꯕ ꯋꯥꯈꯜꯗꯣ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯒꯤ ꯗꯦꯕꯗꯥꯁꯀꯤ ꯋꯥꯈꯜꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯕꯅꯤꯅ ꯌꯨꯒꯤ ꯗꯦꯕꯗꯥꯁ ꯇꯥꯔꯦ ꯅꯨꯄꯥ ꯑꯃꯅ ꯅꯣ ꯅꯠꯇꯦ ꯌꯨꯒꯤ ꯅꯠꯇꯦ ꯃꯇꯝꯁꯤꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯅ ꯍꯦꯜꯂꯦ ꯄꯋꯥꯔ ꯄꯥꯏꯕ ꯏꯟꯗꯥꯏꯔꯦꯛ ꯑꯃꯠꯇ ꯇꯧꯗꯦ ꯗꯥꯏꯔꯦꯛ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯥꯏꯊꯤꯔꯒꯗꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯟ ꯄꯨꯕꯅ ꯑꯗꯨꯅꯗꯤ ꯃꯇꯝꯗꯨꯒꯤ ꯗꯦꯕꯗꯥꯁꯇꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯆꯦꯜꯍꯧꯗꯕꯅ ꯃꯥ ꯃꯥꯏꯊꯤꯖꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯗꯦꯕꯗꯥꯁ ꯂꯟꯊꯣꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯃꯌꯥꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯂꯟ ꯄꯨꯕꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯤꯡꯁꯦ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ ꯌꯥꯔꯕ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯆꯥꯅꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁꯀꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯁꯦ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯦ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯂꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯀꯨꯃꯥꯔꯅ ꯏꯃꯥ ꯍꯩ ꯀꯔꯤ ꯇꯧꯔꯦ ꯁꯨꯖꯥꯇꯥꯒꯤ ꯋꯥꯐꯝꯁꯤꯕꯨ ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯕ ꯍꯩꯃ ꯏꯕꯨꯡꯉꯣ ꯌꯥꯏꯁꯥꯒꯤ ꯃꯇꯥꯡꯂꯥ ꯍꯣꯏ ꯃꯥꯅꯤ ꯏꯃꯥ ꯇꯥꯃꯣ ꯍꯣꯏꯗꯣ ꯉꯁꯥꯏꯁꯨ ꯊꯦꯡꯅꯔꯦ ꯋꯥꯀꯤꯡ ꯆꯠꯄꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯄꯜꯂꯛꯄ꯭ꯔꯥ ꯍꯣꯏ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯗꯤ ꯏꯕꯨꯡꯉꯣ ꯌꯥꯏꯁꯥ ꯃꯇꯣꯝꯇꯅꯤꯗꯣ ꯃꯈꯣꯏꯅ ꯆꯍꯤ ꯌꯥꯝꯂꯛꯇ꯭ꯔꯤꯉꯩ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂ ꯃꯥꯜꯂꯦ ꯔꯥꯙꯦꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯨ ꯃꯥꯇ ꯉꯥꯏꯔꯤ ꯆꯥꯎꯅ ꯍꯣꯡꯒꯅꯤꯗꯣ ꯌꯥꯏꯁꯥꯗꯨ ꯅꯨꯃꯤꯠ 45ꯅꯤꯃꯨꯛꯇꯤ ꯁꯨꯇꯤ ꯊꯣꯔꯛꯑꯦꯅ ꯍꯥꯏ ꯃꯁꯤꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦꯅ ꯀꯟꯅ ꯄꯜꯂꯛꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯅꯦ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦꯗ ꯔꯥꯙꯦꯅ ꯏꯃꯧ ꯍꯦꯞꯄꯤꯗꯤ ꯀꯔꯤ ꯈꯜꯂꯤ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤꯅꯦ ꯃꯣꯠ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯑꯩꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤ ꯏꯃꯥꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯖꯒꯦꯅ ꯃꯧꯗꯤ ꯂꯟꯊꯣꯏꯕꯅ ꯕꯣꯛ ꯍꯣꯏꯅ ꯁꯣꯏꯔꯣꯏꯗꯕ
ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯁꯨꯆꯦꯇꯥꯒꯤ ꯋꯥꯐꯝ ꯁꯧꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯟ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯣꯅ ꯏꯃꯥ ꯑꯩ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯈ꯭ꯔꯣ ꯍꯪꯆꯤꯠ ꯑꯁꯦ ꯅꯨꯃꯤꯠ ꯐꯩ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯣꯌꯨ ꯁꯨꯖꯥꯇꯥꯅ ꯑꯁ ꯕꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯃꯟꯗ꯭ꯔꯣ ꯕꯤꯅꯤꯇꯥꯅ ꯏꯕꯦꯝꯃ ꯅꯨꯃꯤꯠꯇ ꯈꯟꯒꯅꯨꯀꯣ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇꯦ ꯆꯍꯤꯗꯣ ꯑꯗꯨꯗ ꯋꯥ ꯌꯥꯝ ꯌꯦꯠꯂꯅꯨꯀꯣ ꯅꯪꯒꯤ ꯃꯥꯃ ꯕꯣꯛ ꯍꯣꯏꯅ ꯁꯤꯟꯕꯁꯤꯗ ꯑꯁꯨꯝꯅ ꯁꯨꯖꯥꯇꯥꯕꯨ ꯍꯥꯏꯕ ꯂꯥꯛꯍꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯂꯦꯞꯈ꯭ꯔꯦ